Matam magi khongjatti kanana su thingma ngamludi aduma lepa leite chatki tha humuk saujinkhre laizari nikpodanama lolotuna chatpana magi mathau oirakli nikdanate salai suni laibak thiba numit haigadra laizada nongmadi salai gi hek thingnarure anam kanba salai ni nandana laizabo kentinda puraktuna acha thakra chaminari laizado tasing nainadre madi thokning mana loire acha patkado inthi nuwaina chasabana tre laizana dasalai wa ma haini haido hairo ai class pung tar kadore haira dongni coffee da antak chilo salai so coffee do sip ama chinglaga tamna wa ngam horakli laiza nangla na dikhanu ko laiza so salai da pakhom di piroda adum hair o haibagi maungda yengduna lei salai do sorasang mo handok laga ai nang manushi laiza laiza sauna pohoboli salai sogotuna laiza gi makhutto tamna pairagli asengone laiza ai proposal se accept tobiyo laiza pairagli ba makhutto fatkan thoklaga sauna salai gi mamai da khopang na thajinki salai mamai do nali ma saudi asaw bagi sarpam solangti ahoy na dom nokfe tawragli tasing na laiza di sawkri adubo ma hoji phawba ma machet amata sukang thoraktri asum na ngayakti sumleptuna le salaina tamna hairagli kaishu kaidala ai saudi laiza nangna yadabada aina sawba leiti law those laiza so manu pini haiduna khantharakpa mikupta mipaiba pokcheragli salaida khopangna thakibado mata singna akiba poglakli salai mang thaduna man hana prabab chatkhre salai so laizana chatkhibado asum yingdun lehori laizana moigi classroom da lakpada class housing kiduna leiramne sawni man kibana maso mayum halage khana thorakle phone su yarakpana tabanina lao hai kidawdu so college gate tu da lepaga sum leire makhoi gi yum yogadaba auto ngaiduna lei auto do so phana kuina ngaira poklakte ngihaki tungna magi mamangduda karama sat khamjinakli laiza so kanano khanna machi lengdana sumyingduna lei khangaude karadu dagi nupani kakthortuna laiza gi makhut nama namado data paraktuna kardu do chingsinkhre mising do so man hana mukta so khidre na thokna ma so mukta no na jai adubu ngamdre pangal thokdre nupi oibigi mapokta poklubana nupagumna pangal phudokpadi ngamnudre adubu ma koilaw lawri lawzaba khakni aremba tare kargi thonau sing aduso tinte class oibana lami duna chaniba acharong sing naso hanna fawba yingbidre kapchabana tano pailetre gari do asum thorokpana famoi kaiwai tawba mafam amada laizo pusilakli chingching duna adoi koibirso mi taba mafau ude ichik chikna lei laiza kaplaga thado aibu thado bi noi yam phatti aibu pare ba kai gino ayum dan krake nupa singduna laiza gi pakum ama faw pibiraktre farm dagi matai oirapna leiba piktak to wayum macha duda pusilakli laiza do asana nupani duna laiza ba yum manung duda solon sinuna thamli laiza thong thin malepti koilaw lawri adu kana lawri ba kabli ba du fawba kanana sutabi de ma ba solon sinuna thamli ba nupani duna fa hoi mai herak kidre chatkhra lei kibra asum kapalaw ba tarom badagi laiza do warak lamali thong na ngaraga tamna phamthakre mau pai leraktre keshu tawba ngamdre minute manga mo hokhibaga mi lakpagi khongthang makhol taraklami ma bolon sinuna thamniba thong do so hangdorakpagum tawri laiza do ta gole kona thong do fatlangna hangdorakli laiza thong hangdorakliba misak to bada ngakpa madi asawbani sipunsin kinuna changsilaga nupa do gi mamai duda khopakna yam pendana thaki nangmak naibo aduk chokhataba nang nei se kai ni na khange aibu no pine no setaba natra laiza do makhana git phamthaki duna hik launa kapcharakli tawriba matawdoda ning ngakna mamai do pairaga laiza yengduna le
Makada famamba laizado hangot kiduna kamna kamna chenja chatkre niksu maningda tanari Laiza ngaiko Laiza lambi duda asam kamna kamna cheli nikna kauri bado tada mamakhe nekra yangna chingkhat kiduna Laiza mamang duda thachili ngaiko aitin ge kari mu watni ge ando se ai chat ge ai gi lambi thado nang nang ningba training bado chayo ai ke shu hairoi adobo ai nang yung phaw thin ba yabagi ayabadu de bibiyo yare ai kana gi somating pamte itom ta chasakini ai sei khong pale ando chatke nang na thajadraga na se ai gi phone se bayo niklai sada magi phone lok hangnaga piri nang na chatli wala mi do onare asom chatkadawni lao se ai gari so akhame tu lai sa on thok laga yeng loi ure maso niki bullet khami bado nik na mang thadu na chatkre lai sa so tabli tabli nei makuta su niki phone do pairi mafam du dei atom tamayung man bai basi oi thok loi haiba maso khangi maram sina taptharaga nik na thin ba haiba du da yarak pani maso ni gari do start tokre lai sa so bullet da ka khali bullet rabaso matai du da nap laga tongli nik te theng da na mai du na ising sing zabi yam ing tap sabi lai zani nik su khang ni bani adubu kari shwai ro de ma da dum hena mama khra chakatuna family lai zana haina kiroi haina yaraba lai sa do tamna khumakli kari su thau bahori makhoi na chatkhri bado farm house ki na kandagi nupa makak thoraktuna yamunna makhut khutumado sejeta sinuna yenghori Laisa su gari tongna wakhal mayam ama khali asum yamonda khantharakpada masu nikna oiramgani haibadi thasaba ngamre nongmadai thinungai na so asuna wari saba nik natte nupida kato karan tawba miso natte masu loina khangi nikna natrabadi kanana haibo hangsi amu khalakli khanpam sulairaktre asum jingnarakli misak ama khakti salaidani tingnaba khangni tasina mani haibadi natri ngayaki matong laisa sumayum yori gari dagi thamna kumtharaka lepi laisa nik laisa da onsilaga nangna khali bado aidi natte wai se khak hairam laga chat clinic so laisa gate to da ngayakte sum lep tu na lei changi hek tawbaga wakhala makhalakli mana su takta karam nik na magi mayum khangli bano amu onthok tu na chat khriba nik ki mai kerom de yingli gate to sanglak paman badu da Laisa do fat on thok tu na yengakli sakhen gari thodok to gi tawdu na leiramli sakhen so laisa na lep tu na leiram maduda ingangakli ibema pungni ta jigum tawine hoi ai mana bi thilale mayum lomda prapap changkhri magi ka da changak tu na thongdu lok tok sili aduga tumina wakhal nungaita unglaga famduna lei ngasi gi thodok sima tasing na penjakidre wakhala masu khalai nikna mana te haina di masamang na hairkli adubu mana matau karamna mafam du da lakliba phazinu na thamni ma thonga do hangdorakhiba khanpam khangdre tasina chamamnari ma kana baso thasaba ngamlaktre fana kuina pau asuma yeng mamada yengnu lei bema tabra nangbo bemo laisa masai makai wakhal boisilode wakhal amada tawringai Mama na kauri madu taramde hazikta tarakle phamnam madagi hawatuna chatkre aduga magi kagi thongdo hangdokli kaichi malana kedoragi bema thonga loli side ma aingak som tumina pathagi na lonsin mani ima ke hage sarawan basu kumakta baduda nasaga ngamdrabana hangmalakpani kashu tawdi ma sum patharamani Kasai thokriba thodok singdo mamada de haidoktre asum haidoktana tumina losilage khankre mama mudi matha san mapamde mama thokibaga masado fresh oithoklure ngya wakal patha boina magi study table do da famtharaga punsebadagi wairakpa lairik ama khalaga pa bahori magi mamang haibadi table matha adu daso punsibana pirakhiba daisi adu su thamni asaba daisi nate asing bani laisadi madu yenglaga wakhal gado kharing thabugum tawri wakhal nara tasing ning tharibra
Somna nikto college halakpadagi kenomi tau tori haina mapa machani do wari sani. Tasing namakso nik ngasidi isauga matalangkidre. Wasu kaya ngangkidre. Kaidori hanglurabaso pakompida atopa wapu silaktuna hekta kanthoki. Namidangi matamni. Sir, chalo hori, pamung na kaur chai. Ni magi famung duda hiptuna lerambani. Loyum mana kaurakpada tamna huwalagli. Mamay daso makut anina nantay. Aduga tamna hairagli. Chalo mo. Loyum manik na chalo hairakpaduda ka dudagi sa thokre. Side table mathak duda charge tawduna layriba. Magi mobile do haifet paraga yingli. Namidangi pong nipan tagadawramli. Kuina pantharudre. Pamung dagi kumlaga magi kadagi thorakli. Aduga kichalom da changakli. Mapabung siyama madi loyum baso chak chagadawbagi phamduna layramli. Ning besin layriba domna chatlaga makuto hamdokluri. Dining chair ama puthoktu na famli. Nik lakpadagi chak thongbi layriba nupi ani hom daso makoyumgi chak luksingdo mathang thangsilakli. Hoi mai haida nikto chak chaba hokri. Syamso chak tu tona hairagli. Sana noigi semester exam so nakshila mani. Chak tu chana sana khumakli nikso. Khangli baw. Laik shukara paba faiko. Mapangi wahangi pakhumdi piramdre. Chakra charaga okla male. Hogalaga thokre ni. Somna nikildo makhong na lukham da thamlaga makok tuna khongyalom da thamliba Facebook tu da mon khangnaraga phone du kana meli. Met pa yaba melaga WhatsApp tu changli. Hafet chingkhalaga Miranda gi chat tu da changli. Ui, Esabi. Miranda so online lady. Adubu Nikhil gi message today sin tawdri. Nikhil machinda murmum soni. Ai, kaya da fawriba. Aina de mase nungshi manana mana haiba yari. Aduga mana di kendo sitaba. Kem khanbideba. Ngasi ko aina saroktana ba. Wadu haiba loidringai message to sin phatawrakli. Haigi khalama wa jablepi. Wadu loishin kidre. Chimbal pankre. Amuk typing lerakli. Khawrang na matin gado kut yotharaga message lakpa ngai. Phanlaksile. Kaino hibai kon man ba. Message to ubada Nikhil ngut ka pung chai khri. Mamai gado isuk tharakli. Pirum tawbagi emoji do thazili. Miranda so matin tana nokpagi emoji do thazilakli. Nikhil so kapli tawraga mapira hawbagi emoji thazili. Miranda so hanba laite noksili. Handakti Nikhil do kapagi emoji ne thazilakli. Miranda tentang na message amirakli. Shamurai mali. Nikhil so voice message ama thazili. Aibu nupane na usitaba natro. Miranda so nokna karem na boy kay boy voice message ama thazilakli. Usite. Nikhil message to sin kaktorom laga halakidre oplekre. Miranda so halakadra khana ngayakti ngaibani. Ole rakidraba aduda call toksili. Adubu Nikhil pairak lamde. Miranda so hanjin toksili. Asam pairak mandadabuda Miranda so nungayaktre. Machinda tamna solakli. Mahawasi magi saukra salane. Amuka toksin gida. Hanaksu toksili. Adubu handakti Nikhil so pairakli. Miranda na. Kaino yam saugalina phagi toranga. Nupi na saugadra hairanga. Mana haidogi onabada Nikhilna khumakli. Kedorino tholomda. Miranda do yam gakna. Kaibo. Kaino kaida tholomtoino. Thongalda. Numidang sida. Nangna kok chakpado horabo. Tholo ai noi thongalda leiba. Kenom pibigeba. Kaino nang haidubo. Asembro. Ase khoi thongalda leiro. Hoi mi lei thoroba. As ngamari chalo. Kok thoromi kuiro heba.